ꯍꯧꯖꯤꯛ ꯄꯨꯡ ꯑꯌꯨꯛꯀꯤ 4:30 ꯇꯥꯔꯦ. 4:30 ꯇꯥꯔꯦꯀꯣ. ꯍꯧꯖꯤꯛꯁꯦ ꯄꯨꯡ 4:30 ꯇꯥꯔꯦ. 4:30ꯗꯒꯤ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯅꯦ. ꯕ꯭ꯂꯨꯇꯨꯠꯁꯦ ꯊꯤꯟꯖꯤꯜꯂꯒ ꯏꯁꯩ ꯇꯥꯔꯒ ꯏꯁꯩ ꯊꯤꯟꯊꯔꯒ ꯊꯣꯛꯂꯛꯄꯅꯦ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯃꯅꯥꯏꯪꯈꯣꯜꯒꯤ ꯂꯝꯕꯤꯗꯅꯦ ꯑꯩꯅ ꯆꯠꯂꯤꯁꯦ. ꯃꯅꯥꯏꯪꯈꯣꯜꯒꯤ ꯏꯃꯥ ꯁꯥꯟꯇꯤꯕꯂꯥ ꯍꯣꯏꯒꯤ ꯂꯝꯂꯣꯝꯗꯅꯦ. ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯥꯅꯦ. ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯈꯤꯕ, ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯏꯃꯥ ꯁꯥꯟꯇꯤꯕꯂꯥ ꯃꯆꯥꯅ ꯊꯥꯒꯠꯆꯔꯤ. ꯑꯩꯒꯤ ꯃꯇꯝ ꯑꯃꯗ ꯑꯋꯥ ꯑꯅꯥ ꯌꯥꯝ ꯇꯥꯕ ꯃꯇꯝꯗ ꯏꯃꯥꯅ ꯄꯩꯁꯥ ꯁꯦꯀꯤ ꯑꯃ ꯂꯧꯗꯅ ꯂꯥꯌꯦꯡꯕꯤꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯏꯃꯥꯕꯨ ꯅꯥꯗ ꯌꯦꯛꯇꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯉꯁꯤ ꯃꯪꯗ ꯑꯩꯒꯤ ꯏꯆꯟ ꯇꯣꯝꯕꯤ, ꯑꯩꯒꯤ ꯊꯣꯏꯕ ꯎꯔꯝꯃꯤ, ꯂꯣꯏ ꯎꯔꯝꯃꯤ. ꯍꯟꯗꯛꯀꯤ ꯊꯥ 4-5 ꯂꯩꯔꯗꯤ ꯕꯕꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯕꯕꯥꯒ ꯁꯥꯟꯅꯗꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯁꯤ. ꯀꯣ ꯊꯣꯏꯕ, ꯀꯣ ꯏꯆꯟ. ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯥꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯁꯤ. ꯀꯣ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯏꯁꯩꯁꯦ ꯁꯛꯀꯦ ꯇꯧꯅꯤ, ꯍꯩꯇ꯭ꯔꯦ. ꯏꯁꯩꯕꯨꯗꯤ ꯌꯥꯝ ꯍꯩꯕ, ꯈꯣꯟꯖꯦꯜ ꯐꯠꯇꯕ. ꯑꯩ ꯈꯣꯟꯖꯦꯜꯁꯤ ꯁꯛꯑꯗꯤ ꯍꯪꯉꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ. ꯕꯣ 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 ꯈꯣꯡꯕ ꯍꯪꯉꯣꯏ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯄꯥꯔꯇꯤꯅꯤ. ꯍꯪꯉꯣꯏ ꯃꯌꯥꯝꯗꯣ ꯑꯩꯅ ꯏꯁꯩ ꯁꯛꯁꯦꯅ ꯀꯧꯕꯗ ꯂꯣꯏ ꯂꯥꯛꯑꯅꯤ. ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯍꯪꯉꯣꯏ ꯃꯌꯥꯝ ꯅꯞꯄꯛꯑꯅꯤ ꯃꯤꯡꯁꯦꯜꯁꯤꯗ. ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯡꯒꯔ ꯄꯥꯔꯇꯤ ꯑꯣꯏꯔꯒ ꯁꯛꯀꯗꯣꯏꯕ. ꯍꯧꯖꯤꯛꯁꯦ ꯂꯧ ꯃꯇꯝ ꯌꯧꯔꯦꯀꯣ. ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ, ꯈꯔꯗꯤ ꯋꯥꯠꯂꯤ. ꯂꯧ ꯃꯇꯝ ꯌꯧꯅꯔꯦ. ꯂꯧ ꯃꯇꯝ ꯌꯧꯔꯦ. ꯂꯧꯔꯥꯡꯗꯤ ꯂꯣꯏ ꯁꯨꯅꯔꯦ. ꯃꯊꯛꯇꯒꯤ ꯏꯁꯤꯡꯗꯤ, ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯤ ꯀꯥꯏꯔꯛꯇ꯭ꯔꯤꯀꯣ. ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡꯁꯤꯅ ꯀꯥꯏꯔꯛꯄ ꯃꯇꯝꯗꯅꯤ ꯂꯧ ꯍꯨꯟꯅꯗꯣꯏꯕ, ꯂꯧ ꯎꯅꯗꯣꯏꯁꯦ. ꯑꯗꯨꯒ ꯐꯧꯕꯩꯗ ꯈꯨꯗꯥꯞ ꯑꯣꯟꯕꯒ ꯄꯠꯄꯒ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯋꯥꯟꯕꯅ ꯐꯩꯗ, ꯎꯕꯕꯨꯗꯤ. ꯋꯥꯜꯂꯗꯤ ꯋꯥꯗ꯭ꯔꯦꯗꯅ. ꯀꯣ ꯐꯣꯟꯁꯨ ꯕꯦꯂꯦꯟꯁ ꯂꯣꯏꯗꯧꯔꯦ. ꯐꯣꯟꯁꯨ ꯄꯩꯁా ꯌꯥꯎꯔꯣꯏꯗꯧꯔꯦ. ꯍꯥꯞꯆꯤꯜꯂꯅꯤ. ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯇꯥꯕꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦꯒ ꯋꯥꯔꯤ ꯁꯥ ꯂꯩꯊꯣꯛꯑ ꯂꯣꯏꯔꯦ. ꯃꯥꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯩ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ. ꯅꯥꯕ ꯌꯦꯛꯄ ꯐꯔꯣꯏ ꯏꯆꯦꯗꯤ. ꯍꯤꯗꯥꯛꯀ ꯆꯥꯕꯗꯣ ꯗꯣꯛꯇꯔꯅꯒ ꯀꯛꯊꯕꯤꯔꯛꯇꯅ, ꯅꯥꯕꯒ ꯐꯔꯛꯇꯅ, ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯈꯣꯡꯗꯥꯕꯒ ꯌꯥꯗꯅ, ꯑꯄꯥꯝ ꯅꯨꯡꯁꯤꯒ ꯐꯣꯡꯗꯣꯛꯇꯅ ꯇꯧꯖꯕꯗꯣ ꯑꯃꯨꯛ ꯇꯧꯔꯔꯣ. ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯩ. ꯄꯥꯝꯖꯕ ꯇꯥꯕꯅꯤ, ꯅꯨꯡꯁꯤꯕ ꯇꯥꯕꯅꯤ. ꯀꯣ ꯅꯁꯛ ꯐꯖꯔꯨꯔꯕꯅꯤꯅ ꯄꯥꯝꯖꯕ ꯇꯥꯕꯅꯤ, ꯅꯨꯡꯁꯤꯕ ꯇꯥꯕꯅꯤ. ꯀꯣ ꯑꯩꯅ ꯅꯣꯛꯄ ꯌꯦꯡꯂꯤꯕꯤ, ꯑꯩꯅ ꯀꯞꯄꯁꯨ ꯌꯦꯡꯕꯤꯌꯨ. ꯑꯩꯅ ꯅꯣꯛꯄ ꯌꯦꯡꯂꯤꯕꯤ, ꯑꯩꯅ ꯀꯞꯄꯁꯨ ꯌꯦꯡꯕꯤꯌꯨ. ꯐꯖꯗꯔ ꯑꯌꯨꯛ ꯑꯉꯟꯕꯁꯦ, ꯊꯥꯁꯨ ꯐꯖꯩ ꯑꯗꯨꯕꯨ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯅ ꯍꯦꯜꯂꯤ, ꯌꯥꯝꯅ ꯍꯦꯜꯂꯤ. ꯂꯥ 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 ꯂꯥ
la 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 Why walking चटपट Say no bom sakke Say se aina sakjagadoribasi soikiba lankiba yaurabasu walking chatpanina ko lamjenju taptai chenthure sor pukchawbi holure soiresu ngakpigani la 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 Lairik laishu tamli ngay angang yamna oiri ngay makkese semlaga iskul ka thokke Lairik laishu yamnaga tamli ngay matam sida makkese semlaga iskul karuge ima lupa capi ama piyu ima nangna aigi dukan ama leijai chananaba lupa ani capi ama pibiyu ima nangna aigi dukan ama leijaida Lairik laishu tamli ngay aina ka makkese semlaga lairik se tamluge lupa ama piyu lupa ani piyu ima nang aigi dukan chawna leijai ayuki anganba korau numitna mangala langna langtrik langna ngala rabada aina yengningi nangbu ayuki numitna mangal silangna ngala rabada aina yengjeningi aigi saktam tabu mingselda numit kauba thawai numit kauba thawai natik nayai kali naral yamna paibagum nangse nungti numit ngalabada thaja nungdol thakki thaja mai ngaubi nangsu matik mangalaida yengbada pukningsi Una fajaida thaja thabal thabal nangsu ngalakhinu thabal nangsu ngalakhinu ngalaraba thabal nangna pararaba thabal nangna thoklaraba thabal nangna yengjagi aina nangbu nungsi he thabal thaja nongdol thakki yengbada pukningse huidako yengjagi thabal thaja nangsu yengbada pukningse hujaida la 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 ho 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 Say sakpa loire kwa Say sakpa loire amuk chatke fight che fajaba video amadi semningbane namningbane ado tripod se yaudabana nambam se farak tar tripod yauradi phone se chappaga
ꯈꯤꯜꯂꯒ ꯐꯥꯏꯠꯁꯦ ꯐꯖꯅ ꯅꯝꯊꯕ ꯌꯥꯏꯑꯕꯀꯣ ꯃꯤꯌꯥꯝꯒꯤ ꯄꯦꯟꯅꯕ ꯀꯤꯛ ꯁꯣ ꯇꯧꯕꯁꯦ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯇ꯭ꯔꯥꯏꯄꯣꯠ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒꯀꯣ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕꯤ ꯅꯪꯒꯤ ꯁꯛꯇꯝ ꯌꯦꯡꯅꯤꯡꯉꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯍꯤꯡꯂꯤꯉꯩ ꯌꯦꯡꯂꯒ ꯅꯪꯒꯤ ꯁꯛꯇꯝ ꯅꯤꯡꯊꯤꯕꯤ ꯎꯕꯗ ꯉꯥꯎꯔꯦ ꯑꯩꯅ ꯉꯥꯎꯔꯦ 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 ꯌꯦꯡꯕꯗ ꯎꯕꯗ ꯄꯪꯁꯛ ꯁꯛꯆꯜꯂꯁꯨ ꯅꯨꯡꯉꯥꯏ ꯏꯁꯩꯁꯦ ꯉꯁꯤꯒꯤ ꯑꯌꯨꯛꯇ ꯈꯔ ꯉꯥꯎꯔꯨꯔꯦ ꯑꯉꯥꯎꯕ ꯑꯩꯅꯤ ꯁꯤ ꯐꯥꯎꯗꯣꯏꯁꯦ ꯀꯅꯥ ꯈꯪꯄꯣꯠꯅꯣ ꯍꯌꯦꯡ ꯐꯖꯔꯝꯕꯁꯨ ꯊꯤꯔꯝꯕꯁꯨ ꯑꯊꯤꯕꯁꯨ ꯐꯥꯎꯅꯩ ꯐꯖꯕꯁꯨ ꯐꯥꯎꯅꯩ ꯍꯥ ꯀꯣꯏꯒꯁꯦ ꯈꯔ ꯈꯥꯛꯊꯔꯒ ꯁꯝꯒꯁꯦ ꯈꯔ ꯈꯥꯛꯊꯔ ꯄꯨꯟꯁꯤꯜꯂꯒ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯗꯣ ꯅꯤꯡꯉꯒ ꯅꯤꯡꯖꯔꯒ ꯂꯤꯗꯔꯁꯤꯞ ꯑꯝꯇꯪ ꯑꯣꯏ ꯐꯪꯉꯗꯤ ꯃꯍꯩꯁꯦ ꯆꯥꯎꯒꯗꯧꯕ ꯂꯤꯗꯔꯁꯦ ꯑꯝꯇꯪꯗꯤ ꯑꯣꯏꯅꯤꯡꯕꯅꯤ ꯑꯐꯕꯗ ꯀꯣ ꯂꯤꯗꯔ ꯑꯣꯏꯕꯁꯦ ꯑꯐꯕꯗ ꯑꯣꯏꯕꯗꯤ ꯄꯥꯝꯃꯦ ꯐꯠꯇꯕꯗꯗꯤ ꯑꯣꯏꯅꯤꯡꯗꯦ ꯑꯗꯣ ꯑꯩꯁꯦ ꯃꯤꯅꯗꯤ ꯉꯥꯎꯔꯦ ꯉꯥꯎꯔꯦꯗꯤ ꯍꯥꯏꯕ ꯐꯥꯎꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯄ ꯑꯩꯁꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯉꯥꯎꯗꯕꯩꯅꯤꯀꯣ ꯑꯩꯕꯨ ꯎꯕ ꯃꯤꯅ ꯊꯦꯡꯅꯕ ꯃꯤꯅ ꯑꯩꯁꯦ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯍꯥꯏ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯅ ꯌꯦꯡꯕꯗ ꯑꯃꯨꯛ ꯂꯣꯏ ꯉꯥꯎꯕ ꯂꯣꯏ ꯃꯥꯜꯂꯦ ꯑꯩꯅ ꯊꯦꯡꯅꯔꯨꯕ ꯎꯔꯨꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯅꯥꯔꯦ ꯉꯥꯡꯅꯩ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯁꯦ ꯃꯤ ꯑꯃꯅꯁꯨ ꯁꯥꯏꯀ꯭ꯔꯦꯇꯤक ꯅꯥꯔꯒꯨꯝꯕꯅꯤ ꯃꯥꯗꯤ ꯉꯥꯎꯔꯕꯅꯤ ꯂꯣꯏ ꯍꯥꯏꯅꯕ ꯉꯥꯛ ꯑꯣꯏꯕ ꯑꯗꯨꯗꯤ ꯉꯥꯎꯔꯤꯁꯦ ꯀꯅꯥ ꯇꯥꯔꯦ ꯁꯥꯏꯀ꯭ꯔꯦꯇꯤꯛꯀꯤ ꯅꯥꯕꯒꯤ ꯁ꯭ꯇꯥꯏꯜ ꯇꯧꯔꯤꯁꯦ ꯀꯅꯥ ꯇꯥꯔꯦ ꯑꯗꯨꯅꯦꯕ ꯈꯟꯅꯁꯦꯕ ꯑꯗꯣ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯅꯥꯔꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯌꯨꯇꯨꯕꯇ ꯁꯥꯔꯝ ꯄꯥꯈꯪꯕ ꯆꯦꯅꯦꯜꯁꯤꯗ ꯑꯣꯈꯥꯛ ꯐꯥꯎꯔꯦ ꯁꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯅꯥꯗꯕꯩ ꯃꯔꯝꯅꯤꯀꯣ ꯍꯣꯏ ꯍꯦꯂꯣꯏꯅꯕꯨꯗꯤ ꯅꯍꯥꯟꯋꯥꯏ ꯔꯣꯃꯥꯟꯇꯤꯛ ꯁꯤꯟ ꯀꯨꯝꯁꯤꯜꯂꯛꯇꯅ ꯍꯦꯂꯣꯏ ꯃꯁꯛ ꯐꯖꯕꯤꯗ ꯈꯔ ꯉꯥꯎꯔꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯦꯂꯣꯏꯗ ꯆꯦꯟꯕꯒꯤ ꯈꯨꯡꯉꯥꯎꯗꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛꯅꯤ ꯍꯥꯏ ꯌꯥꯄꯣꯠꯇꯤ ꯍꯦꯔꯣ ꯆꯦꯟꯖꯕꯅꯤ ꯀꯩꯅꯣ ꯃꯤ ꯗꯥꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏꯗ ꯀꯥꯏꯀꯨꯕꯨ ꯑꯥꯔꯇꯤꯅꯥꯅ ꯆꯦꯟꯅꯔꯤꯗꯨꯅꯤ ꯑꯩꯗꯤ ꯑꯟꯖꯂꯤꯅ ꯆꯦꯜꯂꯤꯅꯤ 2019ꯒꯤ ꯑꯟꯖꯂꯤ ꯌꯥꯝ ꯐꯖꯩꯀꯣ ꯀꯣꯔꯣꯅꯥ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯅꯪꯒ ꯑꯩꯒ ꯁꯥꯟꯅꯈꯤꯕ ꯃꯣꯔꯦ ꯂꯝꯒꯤ ꯑꯟꯖꯂꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯥꯏꯕꯤ ꯑꯣꯏꯕꯤ ꯂꯥꯛꯑꯝꯕꯤꯁꯤꯅ ꯕꯤꯇꯤ ꯄꯥꯛꯇ ꯁꯦꯟꯃꯤꯠ ꯌꯦꯟꯖꯔꯤ ꯊꯥꯔꯒ ꯌꯦꯡꯊꯔꯒ ꯂꯩꯔꯝꯕꯗ ꯑꯩꯅ ꯀꯌꯥ ꯂꯧꯒꯦ ꯏꯃꯥꯒꯤꯁꯤꯕꯣ ꯍꯥꯏ ꯃꯇꯝꯗ 30 ꯈꯛꯇꯅꯤ ꯌꯦꯡꯁꯤꯜꯂꯛꯑꯣ ꯏꯕꯨꯡꯉꯣꯅ ꯀꯧꯁꯤꯜꯂꯛꯄꯗ ꯂꯨꯄꯥ 30 ꯀꯠꯂꯨꯔꯦ ꯌꯦꯡꯉꯨꯔꯦ ꯃꯁꯛ ꯃꯇꯧ ꯁꯨꯝ ꯐꯖꯈꯠꯂꯛ ꯂꯥꯁꯇꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯑꯣꯟꯊꯣꯔꯛꯇꯅ ꯀꯌꯥꯗꯤ ꯄꯥꯝꯃꯨꯔꯦ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦ ꯑꯗꯨꯅꯤ ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯇꯥꯏꯕꯪ ꯃꯤ ꯂꯥꯏꯅ ꯆꯥꯟꯕꯤꯕ ꯀꯥꯏꯁꯦ ꯉꯥꯎꯖꯔꯁꯨ ꯐꯩꯖꯔꯁꯨ ꯐꯥꯎꯕꯇꯅ ꯁꯔꯨꯛ ꯑꯣꯏꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯐꯥꯎꯒꯗꯕꯅꯤ ꯑꯣꯀꯦ ꯄꯨꯟꯁꯤꯗꯤ ꯑꯌꯨꯛꯇ ꯌꯥꯍꯧ ꯉꯜꯂꯒ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯃꯄꯣꯛꯁꯦ ꯑꯌꯨꯛꯇ ꯌꯥꯍꯧ ꯉꯜꯂꯕꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯌꯥꯕꯅꯤ ꯌꯥꯍꯧ ꯊꯦꯡꯕ ꯃꯤꯅ ꯌꯥꯍꯧ ꯉꯟꯕꯒꯤ ꯈꯨꯅꯨꯡꯉꯥꯏ ꯈꯪꯕꯤꯗꯕꯅꯤ ꯌꯥꯍꯧ ꯊꯦꯡꯕ ꯃꯤꯅ ꯌꯥꯍꯧ ꯉꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯕꯅꯤ ꯄꯨꯟꯁꯤꯁꯦ ꯋꯥꯔꯝꯂꯁꯨ ꯍꯣꯠꯅꯔꯒ ꯅꯨꯡꯉꯥꯏꯕ ꯌꯥꯕꯅꯤ ꯃꯄꯣꯛꯁꯦ ꯀꯥꯏꯔꯝꯃꯁꯨ ꯊꯃꯣꯏꯁꯦ ꯋꯥꯈꯜꯁꯦ ꯍꯔꯥꯎꯖꯅꯕ ꯍꯣꯠꯅꯕ ꯌꯥꯕꯅꯤ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯝꯂꯣꯏ ꯅꯪꯒ ꯎꯅꯔꯝꯗ꯭ꯔꯕꯗꯤ ꯋꯥꯈꯜꯁꯦ ꯀꯥꯏꯔꯝꯂꯣꯏ
ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯝꯂꯣꯏ ꯅꯪꯒ ꯎꯅꯔꯝꯗ꯭ꯔꯕꯗꯤ ꯋꯥꯈꯜꯁꯦ ꯀꯥꯏꯔꯝꯂꯣꯏ ꯍꯦ ꯃꯄꯣꯛ ꯅꯪ ꯋꯥꯔꯧꯏ ꯍꯦ ꯄꯨꯟꯁꯤ ꯅꯪꯁꯨ ꯋꯥꯔꯧꯏ ꯍꯦ ꯃꯄꯣꯛ ꯅꯪꯁꯨ ꯋꯥꯔꯧꯏ ꯍꯦ ꯄꯨꯟꯁꯤ ꯅꯪꯁꯨ ꯋꯥꯔꯧꯏ ꯅꯣꯡꯃꯇꯪꯗꯤ ꯅꯣꯛꯆꯒꯦ ꯅꯣꯡꯃꯇꯪꯗꯤ ꯍꯔꯥꯎꯖꯒꯦ ꯅꯣꯡꯃꯇꯪꯗꯤ ꯅꯣꯛꯆꯒꯦ ꯅꯣꯡꯃꯇꯪꯗꯤ ꯍꯔꯥꯎꯒꯦ ꯌꯥꯔꯣꯏꯗꯧꯕ ꯂꯩꯔꯗꯤ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯃꯤ ꯌꯥꯔꯣꯏꯗꯧꯕ ꯂꯩꯔꯗꯤ ꯀꯔꯤꯒꯤ ꯍꯤꯡꯍꯜꯂꯝꯃꯤ ꯍꯦ ꯅꯣꯡꯗꯝꯕ ꯅꯪ ꯀꯞꯆꯦꯠꯄꯤ ꯁꯥꯔꯒ ꯍꯔꯥꯎꯅ ꯌꯦꯡꯕꯔ ꯑꯩꯒꯤ ꯏꯇꯧꯕꯨ ꯍꯦ ꯅꯣꯡꯗꯝꯕ ꯅꯪꯅ ꯀꯞꯆꯦꯠꯄ ꯏꯇꯧꯗ ꯍꯔꯥꯎꯅ ꯌꯦꯡꯕꯔ ꯅꯪꯅ ꯂꯔꯂꯂꯂ ಲರಲಲ್ಲರಲರಲಲ ಲರಲಲ್ಲರಲರಲರಲರಲಲ ಲರಲಲ್ಲಲ ಲರ ಲರಲಲ್ಲರಲಲ ಲರಲಲ್ಲರಲರಲರಲಲ ಲ